Mumbai gi news ama Baba Siddiqui matang da viral chatli masina kamain tawba masigi matang da wahai khara tang sum khangmina bi ai Mumbai gi NCP leader amadi MLA su wairambani MLA amuk lakadori ni hojik Mumbai da MLA tawbugi kan honari Baba Siddiqui ko base mayam na yaba Mumbai da di jana neta ka ju khangna yesin nahan thang janumit Mumbai da ahing means pung taramathoi makhai ta pa adwai tani hairi makoi anihum lak laga auto ro tong lak laga 2-3 round kaplam laga chenkhre Bollywood amadi rajniti ki line de strong khut leramba misak ni hairi shoot toram tungda thuniang na makpu Lilabati hospital da hospitalized tawi adubu makpu kanbangam khide Mumbai gi Bandra iski khair nagar koba mafam sida makhoi ahum marina lak laga shoot toram ni hairi mak ase haifet phaw misak ni maming lei misak ni Mumbai da masak khangba Bollywood ta khut leiba rajniti su thak wangba ahan bada Congress party da leirambani adagi NCP asid lakibani Sharad Pawar Ajit Pawar makhoi gi andar da Bollywood ki actor kaya ga marup boy maga kana gumba ka yanadre adu arabasu chakhen thalak pada iftar party da mayam yanadu bising ase invite toraga punna mayam ase wo cha min thakmin naraga yana sinba dugu misakni maga se ta sengna lairen horak pani mapa watchman oirami wana lairik tamhal jarak i lairik tamningai degi adum rajniti da ma se thamoi chingsin ki bani hai municipality gi head so eramle municipality Mumbai gi MLA minister han so oikre almost ming leiba Achouba ni so kari maram dagi no mahak asibu aroi magi punsigi tanja sida aroi tanja sum ohen ki base masigi matang da shooter ahum audagi amadi hoju phothi phangde ai aduga suspected ani ti phare aduga hangthibagi thaba hoji chathari Hojuk Pawbagi report ki matungina asum nai matamamada Shahrukh Khan amadi Salman Khan yanada matamda su iftar party amada Baba Siddiqui nai makhoi ni sian han kini haiduni am kan khan re matamda su asigumba faja wari kya lairi Shahrukh Khan Salman Khan ani makki achan bani Baba Siddiqui samromda Salman Khan gi yeknaba party ma ke ngam leisini Madu su nari tau nari Salman Khan ga yanai ma yok tuna thammi kanduna thammi haiduna tauribra or atai kari maramno or asom dana Maharashtra the election ki wasu chathari election ki amgang nang khong matam ni aduna rajniti ki maramno oiribra ma leblakla ma na pu khiba side aduda thatpangam moi ma lakla di kabangam loi rival ado adu ahaiduna tauribra taseng na misak asi really yamna strong ni phawbani aduna lambi de lauthokhi bra khangde Baba Siddiqui ase Y category ki security pi masik ni government na adu maduna kari kanari haujik mardara sigi reality fajana khangna balak nari makhoi ahum dege ani suspected ni haiduna phare aduga amadi chenduna leirisini